Ngarang ahing sitkiba akanba Nonglei Nungsit na maram oiraga Manipurgi tongan-tongan ba mafamsingda leiba yumkai mahai tamphamsang amadi ingkholgi insang napising yauna potlam kaya paksana amang ata Thok-hankhre. Nonglei Nungsit aduna Imphal East, Imphal West, Thoubal amasung Kakching districtki tongan-tongan ba mafamsingdasu yumkai kaya humdokre. Bisnupur districtki manungda leiba chicken center, computer dukan saba loibata ngairiba yum yauna lambida hoba uwasing electric post tektuna amang ata Thok-hankhre. Tengnopal district ki Myanmar border ka thangnana lairiba Wakshu amadi Lamlong village ki area da su Chaona amang ata thokhanlamle hairi. Hay nung thế à? Beran hết chứ đi. Cái nào gì cái này? Mày em tên là cái gì? Khơi gì thế?